ꯁꯤꯈ꯭ꯔꯕ ꯑꯉꯥꯡꯕꯨ ꯍꯜꯂꯛꯑꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜ ꯍꯜꯂꯛꯑꯕ ꯌꯨꯝ ꯃꯩ ꯊꯥꯔꯕ ꯑꯗꯨꯒ ꯃꯤ ꯐꯥꯔ ꯍꯜꯂꯛꯑꯕ ꯁꯨꯝꯕꯒꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯒꯨꯝꯕ ꯃꯦꯘꯥꯂꯌꯥꯒꯨꯝꯕ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯨꯌꯦꯛ ꯄꯤꯔꯒ ꯁ꯭ꯇꯦꯠ ꯁꯦꯝꯈꯤꯕ ꯅꯠꯇꯕ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ 1947ꯗ ꯑꯥꯒꯁꯀꯤ ꯇꯥꯡ 14ꯗ ꯏꯟꯗꯤꯌꯥꯗꯒꯤ ꯍꯦꯟꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯍꯥꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯈꯩ ꯃꯁꯤꯒꯤ ꯂꯝꯈꯩꯁꯦ 1949ꯗ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ 1951ꯗ ꯏꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯑꯁꯤ ꯄꯨꯔꯒ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯄꯨꯔꯒ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯕ ꯍꯦꯟꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯅꯥꯒꯥꯂꯦꯟꯗꯒ 1963ꯗ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯔꯒ ꯃꯅꯤꯄꯨꯔꯅ ꯂꯝꯁꯨ ꯄꯨꯔꯒ ꯆꯪꯕ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯣꯏꯅ ꯄꯤꯕꯤꯕꯁꯨ ꯅꯠꯇꯕ 1972ꯗꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯍꯨꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕꯁꯦ ꯃꯁ꯭ꯋꯥꯏꯁꯤꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯄꯦꯜꯂꯝꯃꯣꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯒꯤ ꯈꯥꯏꯗꯣꯛꯑꯒ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠꯍꯨꯗꯀ ꯄꯤꯕ ꯁ꯭ꯇꯦꯠꯀ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯈꯥꯝꯕ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯅꯤꯅ ꯃꯣꯏꯒꯤ ꯃꯤꯁꯨ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯁꯨ ꯑꯥꯗ ꯂꯩꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯅ ꯂꯥꯟ ꯈꯥꯝꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕꯁꯦ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯩ ꯆꯥꯏꯕꯒꯤ ꯃꯊꯛꯁꯤꯗ ꯘꯤ ꯍꯩꯖꯤꯟꯕꯗꯧꯅ ꯄꯤꯌꯥꯔ ꯊꯝꯃꯗꯤ ꯐꯅꯤ ꯇꯣꯉꯥꯟ ꯑꯗꯩ ꯀꯣꯡꯒ꯭ꯔꯦꯁꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯍꯨꯝ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯁꯦꯄꯔꯦꯠ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯒ ꯐꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯕ ꯁꯦꯅꯥꯅ ꯂꯩꯒꯅꯤ ꯁꯤꯕ ꯁꯦꯅꯥꯅ ꯂꯦꯞꯄꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯇꯧꯗꯕꯨ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯂꯝ ꯑꯣꯏꯕꯅꯤ나 ꯆꯤꯡꯁꯨ ꯇꯝꯁꯨ ꯀꯟꯅꯅꯕꯒꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯩꯇꯩ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯆꯤꯡꯁꯨ ꯇꯝꯄꯥꯛꯁꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯆꯤꯡꯁꯤꯅꯦ ꯍꯥꯏꯕ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕꯁꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤ ꯀꯨꯀꯤꯅ ꯂꯧꯒꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤꯅꯦꯕ ꯃꯗꯨ ꯂꯝꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯩꯇꯩꯒ ꯅꯥꯒꯥꯒꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯕꯅꯤ ꯃꯗꯨ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯂꯤ ꯑꯃꯅꯒ ꯚꯣꯠ ꯀꯥꯔꯝꯕ ꯅꯦꯄꯥꯂꯤꯒ ꯂꯤꯌꯥꯡꯃꯩꯒꯅ ꯇꯥꯔꯝꯕ ꯑꯗꯨꯒꯤ ꯖꯒꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯒꯥꯁꯤ ꯑꯌꯥꯝꯕ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯂꯤꯇꯥꯟ ꯊꯥꯡꯒꯥꯜ ꯁꯨꯔꯨꯡ ꯑꯗꯒꯤ ꯃꯀꯦꯡ सिगुम्बा मयामसिंगसे मसी नागाना लौसनलेबिसिंगसिबो अतै अतोप ट्राइबल कम्युनिटी सिंगसिना अखोइगी कुकीना लौसनलेबिसिंगसिबो अखोइगी अतै अतोप लेहोरिबो ट्राइबल सिंगसिना कुकीना तौरिबसिदा कुकीना तौरिबसि येंगना लेबिसि कइगिनो मैतै खत्तना तंपाक मैतै दि तंपाक खत्त बिलोंग्स तोबनी सिंग द बिलोंग्स तोदे अदो अखोइगी तंपाकसिदा कुकीना कुमधरा लेबिंगमगी मोइगी मपांगनसु लेबिनते अदुगा चिंगसि अखोइना कनगदोरिबसे अखोइगी लेरिबा तोंगान तोंगांबा ट्राइबल्स अखोइगी 38 डिफरेंट ट्राइबल दुदा कुकीगी क्लान तरे खाइदोखरगा लेमौरिबा ट्राइबल सिंगदो मणिपुर कनबदे योहम थोक्तबराबा करिगिनो मगसि बोगी मनुंदा मैतै खत्ता अखोइ चिंगसु तंपाकसु कल्लु अखोइ येंगना लेगने हाइबो पोसि याब्राबा जेबो व्हाई नॉट मचे इंडिजिनियस पीपल पुनमक अखोइ लिंजेन मानो मथौ तारे अखोइ पुनमक अखोइ थेनम दरकार लेरेबा लमदम कन्ननबा अपम खुलाई पायरगा अखोइ खुनगाइबो विलेज वॉलंटरी फोर्स इंडिया गवर्नमेंट फाननबा इंडिया गवर्नमेंट फाननबगी एनआईए फाननबी तौबिरबसे मसी तौबिगनो स्टॉप
ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯣ ꯂꯥꯜꯍꯧꯕꯁꯨ ꯅꯠꯇꯦ ꯂꯥꯜꯍꯧꯕ ꯁꯦꯝꯅꯕ ꯂꯤꯡꯈꯠꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯟꯖꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯏꯔꯝꯗꯝ ꯀꯟꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯅꯕ ꯂꯝ ꯀꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯛꯅꯦꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯔꯤꯁꯤꯡꯗꯨꯒꯤ ꯍꯛꯅꯦꯕ ꯃꯄꯥ ꯃꯄꯨꯅ ꯊꯝꯅꯕ ꯂꯝ ꯀꯟꯕ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯍꯛꯅꯦꯕ ꯑꯗꯨ ꯂꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯦꯕ ꯃꯣꯏ ꯂꯥꯜꯍꯧꯕ ꯅꯠꯇꯦꯕ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯚꯤꯂꯦꯖ ꯚꯣꯂꯟꯇꯔꯤ ꯐꯣꯔꯁꯁꯤꯡꯗ ꯑꯍꯦꯟꯕ ꯑꯦꯛ ꯄꯥꯟꯕꯤꯔꯣꯏꯗꯕꯅꯤ ꯃꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣই ꯃꯣꯏ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯃꯊꯧꯅꯤ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯇꯩ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨ NIA ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯕ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯃꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯗꯤꯜꯂꯤꯗ ꯆꯦꯜꯂꯒ ꯂꯤꯗꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ खरा चुकली खर तौर थाव खर तैरगा अदु फई खर हाय अम खर फते खर हाय अमन अमद फते हायबा अमद फते हायबा लोइनमक फतम गातो ओइन उरे हायबा सेंटर की लीडर सिंगा अमन फते हायगनी मान सुमा फते हायगनी अदु मणिपुर की हुजिक लेबा सरकार सि जौरबा अखोइगी मिनिस्टर MLA सिंगसे सेंटर ना अखोइगी कइनो हायतारे सि हाइनिंग दरे हायबा यामना अखोइगी हंधब थाकी MLA होइना अतई तोप स्टेट लेबे MLA ऑनरेबल MLA सिंगा मणिपुर द लेबे MLA सिंगा अखोइगी सेंटर ना अखोइ येंगबु कांदा अखोइगी मोइना ngangi बुवासे अखोइ नाकलम द तार नाकलम द थादो करब होनबने मरमदि अमन हुंजनबा अदगी आदु फते हाइबा अमा फई हाइबा असिगी पोचे हुजिक मक्की ओइनदि मसि तोपियोबा स्टॉप मसीगी मतमजि लोइग्रे मसी हुजिक अखोइ मांग द तारबा अखोइगी पिकर अंगांग बो हलाबा अखोइ इसी चल हलाबा युमै थारबा अदुगा मी फार हलाबा सुमै कानसेदा अखोइगी हा अदु तौदमनि अदा तौदमनि सी पोसे मसी तोपियु अखोइ मैम अमतंग पुंजन बदुदे MLA मैम पुंजन बियो लेबा कनबियो अदुगा MLA मैम सिंगसिना अखोइगी हुजिक रिजाइन तौदना तोखरबदि मखा तारबदि PR लाकपि याय PR लाकपदुदा करी ओइगदगे हमसे ममांगदा अखोइगी करोदा नंगी LK अडवाणीना डिफेंस मिनिस्टर होइगेदा मदो आई हाइलिंग दबने बैंक ऑफ डिक्लेरेशन की 1997 की अदुदगी एक्सटेंड तौरतना तेरी नगागी टेरिटोरियल कनो से अदुगी कनो माना लौथोरपदगी अखोइ मियोय ट्राइपानी पुंसी मागी मतुंदगी मी पुंसी रे सुमाइन तौदना अखोइगी लेइरिबो पोचे अच्छी अखोइगी गवर्नमेंट नमा लेइबा हाइबसी असि अखोइगी मदुदा अखोइगी चैंगा कोइरिबने मसिन मरम मोरकांदा मणिपुर हाना कनगो रिजाइन तौदृगेदा